ngasi ayu phongkiba tongan tongan manipuri sifong singdigi maru oiba I pausing khonga saraga manipur top channel gi mekedi gi myamna thamjigi hanbada manipur gi yu mapanda yonhanna bill ayaba pikre assembly gi select committee na ayaba pikrabasu house ta pass ta hodabana bill gi maraiba tambangamdri state asigi senmilon gi phibam phagat hanana bi gi miyengda maming satlaba manipur da sungniba using mapalam da yonanaba lainga na pothorakiba bill sahi sumna assembly gi select committee ni yengsilaba tungda ayaba pirakre select committee na ayaba pikraba bill adu house ta puthoktuna khana nainaraga pass ta hodabana bill asigi maraiba tambangamdaba phibam amada leire kumza english ngani ga taraga ni pangi july kunda manipur legislative assembly da table taukiba the Manipur Liquor Prohibition Second Amendment Bill 2018 da hairiba closing aduma select committee na ayaba piba loina house to putholaga pass taunana ba recommend taraki Manipur Legislative Assembly da kumja English ngani ga taraga ni pangi July kunda the Manipur Liquor Prohibition Second Amendment Bill 2018 asi lainga ki maikei digi house ta pass taunaba puthokpaga loinana sahi adugi July 19 da house ta khanaraga madu house ki select committee amada yengsinana sinakibani committee asina bill asi sahi ahum tha ama supna khanaraba matungda makhoi gi oiba report ama handakta loishin kiba taraga mathoi shuba Manipur Legislative Assembly gi tarahum shuba session gi aroiba numit August kunga marida committee gi chairman su oriba deputy minister Joy Kumar na house ta puthoktuna thamki adumainamak bill asi mi phamadu da puthoktuna pass tahogadaba adu tahokhidabana bill gi marai bakasi tambang ngamdana lakhibani su hari deputy minister Joy Kumar na chairman oiba miyoi manga na saba committee aduna house ta thamkibu report adu da pallibu wafamdi amendment bill asi yengsinana ba amadi house ta report ama pinaba house ki select committee da kumza English ngani ga taraga ni pangi July 19 da sinarakibani committee asina bill asi mamutta na yengsinana bagi damak tongan be mifam marirak kumza English ngani ga taraga mapangi January taraga mari kumza English ngani ga kunga mathogi January kun sayesi gi January kun ngani pan amade haukiba August taraga ni panda pangthok tuna khanaki lonina kumza English ngani ga kunga mathogi January kunga tereta committee gi mihut kangbu amana lamdam asigi yu sumniba mafam singda sport visit chatuna yengsin laba matungda committee asigi oiba August taraga ni pana pangthokiba aroiba mifamda report asi house ta lankhanaba oreb lawkibani the Manipur Liquor Prohibition Act 1991 chana khibaga loinana Manipur dry state oide haina official oina dawthoktuna lakhibani ek asigi makhada yu sungba uduna satpa pusilakpa mapanda thadokpa puthok pusin tauba leibi yonba amadi thakpana singba state asigi mafam punamakta athingba thamlakli hainasu pausina makhatana phungdorakli amaromda yu haibisi lamdam asigi miyamgi natki amadi satnabi ama oina hida oina sijinaba thabak thoram kya amadi laithauna singba pangthokpada tana thana yadraba masa ama oiduna lakli lamdam asigi schedule caste community singna Kundaba Sekmai Kurkul Payeng Anro Amadi Laimram Nasung Mafam Singda customary gi satnabi ama oina yusung bagi thaba asi pangthoktuna lakli hainis report adu da makhatan su palli atopa pawamana mitop sing regulate taunaba software sizinaragani CM inline permit pairaba lamna masida sanglaklipa mapalam gi miyoi sing makoina pairiba permit ki matam loirabasu lotuna lairibra haibadu khangdoklaga ningthina regulate taunaba software ama sayol sigi manungda sizinaba hauragani haina se minister n birena phungdorakli pausi esiga telephone gi khuthangda akhanaba wari sanabada se minister n birena hai mapalamdagi miyoi singna manipur sanglakpa matamda inner line permit pairaga sanglaklaba matungda makhoigi permit ki matam adu loirakpa matamda Deputy Commissioner Singdagi permit adu sangdokpagi ayaba lawba natragana hankhibagi phibam ama sathaduna lakpani hanadi masi yengsinbagi thaba asi manual oina satharamba adu software ama laingakna semgalaga sanglakhiba miyoi sing adu ILP gi permit matam loiraba matungda laidi natragana thokre haibadu khangdokadoribani hainasu paw amana pali amasum khudam oina kana miyoi ama permit pairaga
ꯆꯪꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯔꯃꯤꯠ ꯃꯇꯝ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯁꯣꯐꯋꯦꯌꯔ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯈꯪꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯐꯤꯕꯝ ꯈꯔ ꯐꯔꯨꯔꯕ ꯊꯥ ꯑꯅꯤꯒꯤ ꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯄꯣꯖꯤꯇꯤꯕ ꯃꯁꯤꯡ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯚꯀꯤ ꯂꯩꯆꯠꯀꯤ ꯐꯤꯕꯝ ꯈꯔ ꯐꯒꯠꯂꯨꯔꯕ ꯊꯥ ꯑꯅꯤꯒꯤ ꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯅꯧꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯍꯧꯈꯤꯕ ꯄꯨꯡ ኩንꯒ ꯃꯤꯑꯣꯏ 93,787 ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯊꯦꯡꯅꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯅ ꯃꯤꯑꯣꯏ 93,787 ꯄꯣꯖꯤꯇꯤꯕ ꯑꯣꯏꯈꯤꯕꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯈꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡ 3,43,998,893 ꯌꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ 908 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯂꯩꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯃꯁꯤꯡ 4,38,308 ꯌꯧꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯀꯦꯔꯦꯂꯥ ꯑꯃꯗꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯈꯪꯍꯧꯗꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯀꯥꯔꯐ꯭ꯌꯨ ꯊꯝꯅꯕ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯚꯨꯁꯟꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯍꯨꯏ ꯍꯥꯠꯄꯒꯤ ꯐꯥꯏꯟ, ꯄꯥꯠꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯏꯗꯥꯡꯄꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯍꯨꯏ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤꯕ ꯃꯤꯑꯣꯏ 2 ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁ ꯀꯣꯟꯊꯧꯖꯝꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯇꯨꯡꯗ ꯂꯨꯄꯥ 1,000 ꯐꯥꯏꯟ ꯊꯤꯍꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 2 ꯑꯗꯨ ꯑꯃꯅ ꯇꯤ.ꯑꯩꯆ. ꯁꯨꯟꯗꯔ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯇꯤ.ꯑꯩꯆ. ꯁꯤꯇꯜ ꯀꯧꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯔꯤꯄꯣꯔꯠ ꯇꯧꯖꯒꯦ꯫ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯌꯥꯝꯂꯕ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣꯗ ꯂꯩꯕ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯂꯨꯄꯥ ꯀ꯭ꯔꯣꯔ 2.5 ꯔꯣꯝꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝꯅ ꯉꯔꯥꯡ ꯐꯥꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯗ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯅ ꯂꯩꯕ ꯈꯥꯡꯉꯕꯣꯛ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯁꯤꯜ ꯆꯍꯤ 39, ꯑꯄꯛꯄ ꯑꯦꯝ ꯏꯉꯣꯆꯥ, ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯌꯨꯝꯈꯥꯏꯕꯝ ꯋꯥꯔꯤꯁ ꯈꯥꯟ ꯑꯦꯂꯤꯁ ꯕꯣꯖꯣ ꯆꯍꯤ 19, ꯑꯄꯛꯄ ꯋꯥꯏ ꯏꯁꯂꯥꯃꯨꯗꯤꯟ ꯑꯃꯗꯤ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯥꯟꯕꯤ ꯎꯕꯥꯛꯊꯣꯡ ꯃꯊꯛꯇꯒꯤ ꯐꯤꯖꯥꯎꯗꯤꯟ ꯆꯍꯤ 12ꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯕꯗ ꯗꯣꯀꯨꯃꯦꯟ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ FIR ꯂꯧꯈꯠꯅꯕ ꯋꯥꯀꯠꯈ꯭ꯔꯦ꯫ ꯀꯨꯝꯖꯥ ꯏꯪ 2010ꯗꯒꯤꯅ 2012ꯒꯤ ꯁꯦꯁꯟ ꯎꯗꯩ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯒꯤꯗꯃꯛ ꯊꯥꯒꯠꯂꯛꯄ ꯗꯣꯀꯨꯃꯦꯟꯁꯤꯡ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯄꯤꯔꯒ ꯊꯤꯒꯠꯄꯤꯅꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯀꯠꯁꯤꯡ ꯂꯥꯛꯄꯗꯒꯤ ꯊꯥ ꯑꯁꯤꯒꯤ 23ꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖꯇ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ 3ꯗ ꯍꯥꯌꯔ ꯑꯦꯟꯗ ꯇꯦꯛꯅꯤꯀꯦꯜ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ, ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ, NIT, ꯃꯅꯤꯄꯨꯔ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯇꯦꯛꯅꯤꯀꯦꯜ ꯏꯗꯨꯀꯦꯁꯟ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯗ ꯃꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯟꯇ꯭ꯔꯣꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯣꯂꯦꯖꯁꯤꯡꯗꯒꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁꯠ ꯅꯦꯁꯅꯦꯜ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯣꯔꯇꯦꯜꯗꯒꯤ ꯂꯧꯊꯔꯒ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁꯠ ꯑꯃ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯍꯥꯌꯔ ꯑꯃꯁꯨꯡ ꯇꯦꯛꯅꯤꯀꯦꯜ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯣꯒꯁꯠ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟꯠ ꯀꯝꯃꯤꯁꯟꯗ ꯏꯁꯟ ꯎꯗ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯃꯍꯩ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯂꯤꯁꯠ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯔꯦ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯈꯟꯒꯠꯂꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯄꯤꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯥꯌꯔ ꯑꯃꯗꯤ ꯇꯦꯛꯅꯤꯀꯦꯜ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯄꯤꯊꯣꯛꯄꯤꯗꯅꯕ ꯍꯥꯏꯖꯈꯤ꯫ UGCꯗꯒꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯉꯥꯏꯅꯔꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯀꯨꯝꯖꯥ ꯏꯪ 2010ꯗꯒꯤꯅ 2012ꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯔꯤꯄꯣꯔꯠ ꯑꯃ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯑꯣꯒꯁꯠ 13ꯗ ꯀꯃꯤꯁꯅꯔ
ꯍꯥꯏꯌꯔ ꯑꯦꯟ ꯇꯦꯛꯅꯤꯀꯦꯜ ꯏꯗꯨꯀꯦꯁꯟꯗ ꯄꯤꯈꯠꯂꯛꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯈ꯭ꯌꯥ ꯄꯦꯝꯇꯣꯟ ꯀꯣꯂꯦꯖ, ꯍꯤꯌꯥꯡꯊꯥꯡ ꯑꯃꯗꯤ ꯃꯌꯥꯏ ꯂꯝꯕꯤ ꯀꯣꯂꯦꯖ, ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯃꯍꯩꯔꯣꯏ 139ꯅ ꯁ꯭ꯀꯤꯝ ꯑꯁꯤꯒꯤꯗꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯔꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯀꯣꯂꯦꯖ 18ꯇꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛ ꯈꯟꯒꯠꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯊꯥꯒꯠꯂꯛꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯪꯍꯜꯂꯕ ꯐꯥꯎꯕꯗ ꯔꯤꯄꯣꯔꯠ ꯊꯥꯒꯠꯂꯛꯎ ꯌꯥꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯤ꯫ ꯄꯥꯎꯁꯤ ꯃꯔꯛ ꯊꯠꯄ ꯑꯣꯏꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯍꯥꯞꯆꯒꯦ꯫ ꯊꯕꯛ ꯐꯪꯗꯕ ꯏꯟꯖꯤꯅꯤꯌꯔꯅ ꯃꯆꯥꯒꯤ ꯈꯧꯔꯤ ꯂꯦꯟꯊꯠꯈ꯭ꯔꯦ, ꯅꯨꯄꯤꯒ ꯄꯨꯟꯅ ꯍꯨ ꯊꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔꯗꯒꯤ ꯍꯧꯅ ꯊꯕꯛ ꯐꯪꯂꯛꯈꯤꯗ꯭ꯔꯕ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯚꯣꯄꯥꯜꯗ ꯃꯊꯣꯜ ꯀꯌꯥꯒꯤ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯐ꯭ꯂꯦꯠꯇ ꯇꯥꯏꯜ ꯀꯠꯇꯔ ꯑꯃꯅ ꯆꯍꯤ 13 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯆꯍꯤ 13 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯔꯤꯁꯤꯡ ꯂꯦꯟꯊꯠꯂꯕ ꯇꯨꯡꯗ ꯍꯨ ꯊꯛꯇꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯁꯤꯈ꯭ꯔꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯤ ꯂꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯨ ꯊꯛꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯍꯤꯡꯍꯧꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯚꯣꯄꯥꯜꯒꯤ ꯃꯤꯁꯔꯣꯛ ꯑꯦꯔꯤꯌꯥꯗ ꯏꯔꯥꯏ ꯑꯃꯁꯨꯡ ꯊꯥꯡꯖꯒꯤ ꯂꯣꯟꯅꯕ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯍꯤ 85 ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡ ꯄꯨꯂꯞ ꯁꯤꯃꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯛꯏ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯏꯟꯁꯇꯣꯜꯃꯦꯟꯠꯁꯤꯡ ꯄꯤꯕ ꯉꯝꯂꯛꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯑꯆꯪꯕ ꯁꯦꯜ ꯄꯨꯊꯣꯛꯄ ꯉꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯁꯤꯈ꯭ꯔꯕ ꯇꯨꯡꯗ ꯃꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯐꯤꯕꯝ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨꯁꯨ ꯍꯥꯠꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯪꯈꯤꯕ ꯁꯨꯁꯥꯏꯗ ꯅꯣꯠ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯔꯝꯈꯤ꯫ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯃꯤꯗꯤꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯁꯔꯣꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯏꯟꯁꯄꯦꯛꯇꯔ ꯅꯤꯔꯟꯖꯣꯏ ꯁꯔꯃꯅ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔ ꯍꯥꯏꯔꯒꯅ ꯕꯤ.ꯖꯦ.ꯄꯤꯅ ꯂꯩꯕꯥꯛ ꯌꯣꯟꯊꯣꯛꯂꯦ꯫ ꯃꯝꯇꯥ ꯀꯣꯏꯂꯥ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤ ꯂꯣꯟꯗꯔꯤꯡ ꯀꯦꯁ ꯑꯃꯗ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯇ꯭ꯔꯤꯅꯥꯃꯨꯜ ꯑꯦꯝ.ꯄꯤ. ꯑꯚꯤꯁꯦꯛ ꯕꯦꯅꯔꯖꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯔꯣꯖꯤꯌꯥ ꯕꯦꯅꯔꯖꯤ ꯀꯧꯈꯠꯈꯤꯕꯒꯤ ꯃꯇꯨꯡ ꯊꯨꯅꯃꯛ ꯋꯦꯁꯠ ꯕꯦꯡꯒꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯕꯤ.ꯖꯦ.ꯄꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯦꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯗꯥꯏꯃꯟ ꯍꯥꯔꯕꯔꯗꯒꯤ ꯑꯦꯝ.ꯄꯤ. ꯑꯗꯨꯕꯨ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯑꯦꯖꯦꯟꯁꯤ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯁꯦꯞꯇꯦꯝꯕꯔ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯕꯤ.ꯖꯦ.ꯄꯤꯕꯨ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯅ ꯊꯦꯡꯅꯅꯕꯒꯤ ꯁꯤꯡꯅꯔꯗꯨꯅ ꯋꯦꯁꯠ ꯕꯦꯡꯒꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯈꯤ, "ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯏ.ꯗꯤ. ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯁꯤꯖꯤꯟꯅꯔꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯀꯦꯁ ꯑꯃ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯨꯠ ꯍꯟꯒꯅꯤ ꯈꯪꯏ꯫ ꯒꯨꯖꯔꯥꯠꯀꯤ ꯍꯤꯁꯇꯣꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯏ" ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯀꯃꯥꯟꯗꯣꯅ ꯃꯦꯖꯔ ꯁꯩꯖꯥ ꯑꯃꯁꯨꯡ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯁꯤ.ꯕꯤ.ꯑꯥꯏꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯂꯛꯂꯤ꯫ ꯆꯦꯟꯅꯕ ꯀꯃꯥꯟꯗꯣꯁꯤꯡꯒꯤ ꯃꯊꯛꯇ ꯁꯤ.ꯕꯤ.ꯑꯥꯏꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯆꯥꯔꯖ ꯁꯤꯠ ꯐꯥꯎꯕ ꯊꯥꯒꯠꯂꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯇꯧꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 18ꯒꯤ ꯃꯃꯥꯡ ꯑꯣꯒꯁꯠ 18, ꯏꯪ 1989 ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯝ ꯂꯩꯀꯥꯏ ꯃꯅꯥꯛꯀꯤ ꯃꯐꯝ ꯑꯃꯗ ꯀꯃꯥꯟꯗꯣꯁꯤꯡꯅ ꯈꯨꯠ ꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯖꯔ ꯁꯤꯃꯔꯩꯉꯝ ꯁꯩꯖꯥ (ꯔꯤꯇꯥꯌꯔꯗ) ꯌꯥꯎꯅ ꯃꯤꯑꯣꯏ 5 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯅꯥꯒꯥꯂꯦꯟꯗꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯝꯕ ꯊꯤꯅꯨꯆꯧꯕꯨꯅ ꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯁꯤ.ꯕꯤ.ꯑꯥꯏꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯈ꯭ꯔꯕꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤ.ꯕꯤ.ꯑꯥꯏꯅ ꯆꯥꯔꯖ ꯇꯧꯔꯤꯕ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯄꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯖꯤꯛꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯍꯥꯏꯗꯨꯅ ꯈꯪꯅꯔꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯄꯨꯂꯤꯁ ꯐꯣꯔꯁ (RAPF) ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯉꯩꯗ ꯐꯣꯔꯁ ꯑꯁꯤꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯈꯤꯕ ꯊꯣꯛꯆꯣꯝ ꯀ꯭ꯔꯤꯁꯅꯇꯣꯝꯕꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯅꯥꯎꯔꯦꯝ ꯔꯥꯖꯦꯅ ꯂꯨꯆꯤꯡꯕ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯀꯃꯥꯟꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯁ.ꯑꯥꯏ. ꯇꯤ.ꯑꯩꯆ. ꯀ꯭ꯔꯤꯁꯅꯇꯣꯝꯕꯤ, ꯀꯃꯥꯟꯗꯣ ꯏꯀꯣ
39 Singjamai PS da file torki report ki matungina mahakna lusingba tim maduna numitugi ayuk pung 8:40 tarakpada laikhidraba SI Rajen Commander Eco 46 amasum Eco 45 ki tim singna Kwakaitel romna sangshinki makoina sangshinki ba matamda Imphal Police Station na lokhatpa case FIR number 370 close 8 1998 under section 13 UA clause B Act amasum 25 clause 1 clause B arms Act mari lainana fagalakpa UG group amasum activist ani L Ishor Chandra amasum KS Hais Imobisu makoina takpagi matungina Singjamai area da operate tawba makoigi UG group ki activist sing fanana basangsin ki haibisini ayuk pung tararom tarakpada commando party eduna Kwakaitel Trosingdagi Singjamai romna satnanaba hotnaringeda silver masugi Maruti car 1000cc NL 011005 amai Imphal lomdagi airport tamna kanna singningai oiba mawongda thorakpa uki commando party na car adubu lepnaba haibada kham loinana car adugi thongnaudagi mingseldagi gari manung aduda AK47 yabu uki loinana commando party na lepnaba haibadu thawoidana car adu airport tamna thauki madudagi commando singsu car adubu tanaki car adu tanarubada gari adudagi commando tamna numai kablaki maduda SIN Rajian gi Maruti Gypsy MN 1G 0810 yauna commando gi Gypsy MN 1G 0956 numai maruna pandun akai atoi thoki suwari thaudu aduda atopa pambai leitraba commando gi party na car adu tamna masanga thoksanabagi damak numai na kapki maduda car adu tonglaki ba miyoi mangamak numai na panki makhoi gi manungdagi ahumna thaudo thokpam da siki aduga anina hospital pukhatpagi manungda amasu JN Hospital tamna pubagi lambida shiki Maruti car adugi manungdagi AK47 rifle ani maru taruk yoramba magazine ahum amasum ahangba magazine ama recover tawki haina spalli nongmaina pandunu siraba miyoi anigi manungda amana olive green uniform seli aduga amana amuba masugi suit seli thaudo thokpamdagi Maruti car aduga nongmai anidu yauna atai polam singdu mathau taba formality sing pangtholaga seizure memo semduna recover tawki haina supalli laikhidraba major saijagi loinabina court wakalakibada police commando sing aduna ma ki mapuroiba masum Nagaland gi ex speaker Thinusoga punna tongminnaraga sakhiba car adu makhoina tanaduna khamlaba fawbada wang pahang tawduna nungmaina arat akham leitana kapsinduna hatkibni haibisini tentang na pizza geto pamaruiba pau khra senabasing fagadabani Thawal Police Station gi manungsana leiba sangayumpham pali kaithel lagi tentha sakhiba lambi da tha sigi kunda asiba haksang oina fangki MD Amir Khan sei kuntraga manga apokpa laikhidraba MD Ayub Khan Soramakha laikai gi misi da senabani haina fagalabi Ranjita sei kungama mapuroiba MD Abdul Kalam sangayumpham sabal laikai amasum Rasijan sei nifu tret mapuroiba MD Ayazuddin Sangayumpham Pakha Mayum CGM Thobal Putholaga Tungda Judicial Remand Lauthakre haina spaw man report tawri tentang na atopa pauksi amadana asumna hapli scholarship ki wathok police yore aranma tawbada sienaba nodal officer amasum mahiroi singi matakta case lokhatle haibisini atopa paw mana lainga na waroisin purakna basin biyo lo Manipura ban blockade start na singma matam sangna tawrudraba tungsida hokibu August 13 tagi hauduna Manipur Government Services Federation amasum Manipur Secretariat Services Association gi lising makhara sangsilakpa khongjang numit yamsilakpa sida lainga sina thuba matamda mari lainaba singda wari sanabiduna nakal anina yanaba pubiraktuna aten matamda loisinbinaba mari lainaba singda appeal tawjari laingana waroisin ama puraknaba sinbiyu haina mari suba khoiramban ima kaithel lupki president and IBM halna thadorakpa sirola manasu makhathana pali tentang state sigi wangmara thupa paw khra myamna hapsage border da amu ungkhatna horakle matam khra lepluraba matungna Assam Mizoram border inau nona mu ungkhatna horakle Assam na lambi ama semgat sagatpada Mizoram gi authority singna athingwa pirakpadagi Kasar district ki Lailapur ga naknaba Khulisara kauba atopa border area amada inau nona ungkhatna rakhibani Assam police ki matungina Southern Assam gi Kasar district ki Dolai subdivision na konba Eastern State Border Paringi
खुलीसारा विलेज लंबी सेम सारीब कंस्ट्रक्शन वर्कर्स मेजोराम चंगसिलखिब खुलाई पाइब मियोय कांगबु अमना अथिंग पिरखी हाइन सुपल्ली अतोप पाव खरना मालेम की ख्वाइदी अवांग थंग सरुक लेब आइलैंड अमा रिसर्चर्स थेंनख्रे साइंटिस्ट मालेम की ख्वाइदी अवांग थंग सरुक लेब इथत अमा थेंनख्रे अदुबो हारिब इथत असि यामना थुना मुतखिब याबगी अकीब लई हाइना थिजिलोइसिंग फोंदोरखली ग्रीनलैंड की अवांग थंग सरुकता साइंटिस्ट थेंनखिब आइलैंड असि ममिंग हौजिकमकी ओइनदि लैत्रि अदुबो आइलैंड असि थुब मतमदा समुद्र की इरोल नुंग लुपखिब याबगी खुदोंग चाब लै अमसुम इथत असि हौखिब जुलाई थादा रिसर्चर्स थेंनरखिबनि हाइनसु पाव अमना रिपोर्ट तौना फोंदोरखली अतोप पाव अमना अथिंग थमख्रब वैक्सीन कापलुबदगी मियोय अनि सिरे जापान अथिंग थमख्रब मॉडर्ना कोविड-19 वैक्सीन शॉर्ट्सिंग काबलुब मियोय अनि सिक्रे हाइना जापान की हेल्थ मिनिस्ट्री न फोंदोरखली सिख्रब मियोय अनि अदु सही कुंत्रा रोंगी लेंगा ओइगनी मखोय मॉडर्ना डोज अनिसुब काबलुब मतुंग सिखिबनि हारिब वैक्सीन असि जापान लेंगा न कापदा हौखिब सगोल सिनुमित अथिंग थमख्रबनि अदुमैनमक मतौ करमना मियोय अनि सियनखिबनो हाबिगी मतंग हौजि हौजि अकन मौना थिजिनबगी थबक सथरी सगोल सिनुमित जापान लेबा अदुगी तुआन वैक्सीनेशन सेंटर सनिपानगा हुमफुगो हुमदोइदा सप्लाई तौखिबा मॉडर्ना डोज मिलियन 1.6 अदु सिजनदनबा मरी लेनबसिंगसु खंगनख्रबनि मॉडर्ना वैक्सीन कापद मियोयब सिगनी नत्रगना मसिना खुदोंचादब क्या थोगलकनी हाबिगी वाफमदि लैति अदुमैनमा वैक्सीन असि साबदा पोजान खरा यावख्रब्रा हाइबदु यंगसिननबगिदमक सस्पेंड तौखिबनि मरम अदुना अथॉरिटी सिंगना सेक्शनदबदगी मॉडर्ना वैक्सीन कापलगी थबक चथरोइदबनि हाइन सुपल्ली अमरमदना पैसेंजर बोर्ड का कार्गो शिप का थेंगाइनबगी थौदोक कुनगा मथोय सिरे हाइरि बांग्लादेश की नोंपोक थंग सरुक लेब अचौब पार्ट अमद पैसेंजर पुब ही अमगा लैंगोई पुदुना लाखिबा कार्गो शिप अमगा थेंजिनबगी थौदोकता यामद्रबद मियोय कुनगा मथोय सिरे अदुगा कया अमना थीबा फंगदना लैरि हाइना बांग्लादेश ऑफिसर्स फोंदोरखली हाइना पावसना मखातना फोंदोरखली दुगुमा क्रिस्टियानो रोनाल्डो जुवेंटस की माकी हान की क्लब मैनचेस्टर यूनाइटेड सनरगनी मालेम की फुटबॉल की ममिंग लेरब सनरोय पोर्टुगल मसा क्रिस्टियानो रोनाल्डो हान सनरंबा इटाली की फुटबॉल क्लब जुवेंटस की मियामना कन्ना पन्नरुदब मवोंगदा इंग्लिश प्रीमियर लीग की फुटबॉल क्लब अमा ओरिबा महाकनसु हाना सनरंबा मैनचेस्टर यूनाइटेड सनबगी अरोइब खुयेक पिनख्रे हाइना पावसना फोंदोरखले अतोप पाव अमना चीफ मिनिस्टर ममताबु सोशल मीडिया की खुथांगदा हातकिने हाना किहलंबा यूनिवर्सिटी प्रोफेसर की मथक पुलिस केस लौकटख्रे वेस्ट बंगाल की चीफ मिनिस्टर ममता बनर्जीबु सोशल मीडिया की खुथांगदा हातकिने हाना किहलंबगी चार्ज द बंगाल पुलिसना ngasi कोलकाता यूनिवर्सिटी की प्रोफेसर अरिमदम की मथक पुलिस केस लौकटले हाना एजेंसी की पाव अमना फोंदोरखले हौजकुनदि पाउसु मतंगसे लुसिनजरगे मसुम पाथोक्सगिबद सोइखिब लानखिब क्या याउसु म्याम नापिगनि मतमतमगे अनौ इ पाउसु म्याम अपडेट पिजरके ngamiनसि हाइनसु चैनल सिगि मेकेदिगि म्याम थमजरी एंड थैंक यू।